Ukhrul district ki manung channa leiriba lamlang gate PHAODUNA IMPHAL-UKHRUL PHAONARIBA state highway number 8 asi ka Henna Phivam SHOKPANA MARAM OIRAGA LAMBI ASIGI Hekta Tariba Meeyam Khudongchaba kaya Mayoknare HAIRI Thawal turel gi paring da leiriba Manipur gi ariba lambi singi manungda ama oiriba lambi asi kumja lising amaga chamapan marifu dagi laingakna ningthina midyeng changdana leiri HAIRI hairiba lambi asi Ukhrul town yauna awang amadi nongchupta khundariba miyam gi damak yamna maru oiba lambi oiduna lakli lambi asina hojik leiriba IMPHAL-UKHRUL lambi asidagi tangkhai ama henna tensinba oiduna miyamna Imphal amadi Ukhrul chatpada khudongchaba kaya piri HAIRI lambi asi matam kaya gi mamangdagi semjindana lakpagi mathakta haukiba August ki 19 da landslide thokibada lamlang gate dagi new haven faunaba ngamdana chayol anirom leiki tungda leibak ngapigani tungda leibak kothokduna sembadagi lambi faunaba ngamkhibani HAIRI lambi asigi hojik oiriba Phivam asi achuba matamda lengakna mityeng changbinaba lamlang village ki headman LA Phongnangna lengak ki pukning chingsilakli